Welcome to my life. Life ꯆꯪꯕꯤꯅꯅꯕ ꯃꯌꯥꯝꯕꯨ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯍꯟꯅ ꯅꯣꯜꯂꯨꯛꯆꯔꯤ. ꯂꯥꯏꯛ ꯀꯣꯃꯦꯟ ꯊꯥꯗꯕꯤꯔꯝꯃꯨ, ꯂꯥꯏꯛ ꯅꯝꯕꯤꯔꯝꯃꯨ, ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ. ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗꯅꯗꯤ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯇꯦ. ꯃꯌꯥꯝ ꯒꯤꯐ ꯄꯤꯕꯤꯔꯛꯎ, ꯑꯩꯁꯨ ꯒꯤꯐ ꯕꯦꯛ ꯇꯧꯔꯛꯀꯦ. ꯅꯣꯡꯃꯒꯤ ꯃꯇꯨꯡꯗ ꯑꯩ ꯒꯤꯐ ꯕꯦꯛ ꯇꯧꯔꯛꯀꯅꯤ. ꯍꯥꯏꯗꯤ ꯃꯁꯤꯡ ꯍꯦꯟꯒꯠꯄꯗꯨꯅꯤ ꯍꯥꯏꯁꯦ ꯃꯌꯥꯝ. ꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯃꯆꯥ ꯑꯃꯃꯝꯇꯪ ꯅꯝꯕꯤꯔꯝꯃꯨ. ꯂꯥꯏꯛ ꯃꯆꯥ ꯑꯃꯃꯝ ꯅꯝꯕꯤꯔꯝꯕꯗ ꯀꯩꯁꯨ ꯍꯥꯏꯗꯤ ꯏꯁꯄꯦꯟ ꯇꯧꯒꯗꯕ ꯅꯠꯇꯦ. ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯌꯨ. ꯃꯌꯥꯝ ꯌꯥꯎꯗꯅꯗꯤ ꯀꯔꯤꯃꯠꯇ ꯑꯩ ꯃꯌꯥꯝꯒ ꯃꯥꯟꯅꯅ ꯆꯠꯄꯁꯨ ꯉꯝꯖꯗ꯭ꯔꯦ. ꯀꯩꯅꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯦ ꯆꯥꯡ ꯅꯥꯏꯅ ꯑꯞꯂꯣꯗ ꯇꯧꯕꯁꯨ ꯉꯝꯗꯦ. ꯍꯛꯆꯥꯡꯁꯨ ꯀꯌꯥ ꯍꯥꯏꯗꯤ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯕꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯄ ꯉꯝꯖꯗ꯭ꯔꯦ ꯃꯌꯥꯝ. ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯌꯥꯝ. ꯃꯌꯥꯝ ꯑꯩꯁꯦ ꯎꯄꯥꯏ ꯂꯩꯃꯟꯗꯅ ꯑꯩ ꯀꯩꯅꯣ ꯂꯥꯏꯚ ꯑꯣꯏꯅ ꯊꯥꯖꯔꯦ ꯃꯌꯥꯝ. ꯚꯤꯗꯤꯑꯣꯁꯦ ꯑꯞꯂꯣꯗ ꯇꯧꯕꯒꯤ ꯍꯥꯏꯗꯤ ꯃꯑꯣꯡ ꯆꯥꯟꯅꯗꯅꯅꯦ ꯑꯞꯂꯣꯗ ꯇꯧꯒꯗꯕꯗꯣ, ꯚꯤꯗꯤꯑꯣ ꯊꯥꯒꯠꯀꯗꯕꯗꯣ. ꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ. ꯅꯨꯡꯁꯤꯕꯤꯌꯨ ꯃꯌꯥꯝ. ꯌꯥꯝ ꯃꯁꯤꯡ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤ ꯃꯁꯤꯡꯁꯤ ꯍꯦꯟꯒꯠꯄꯗꯤ ꯂꯥꯏꯅ ꯍꯟꯊꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯃꯌꯥꯝ. ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯌꯨ. ꯒꯤꯐ ꯑꯃꯃꯝꯇꯪ ꯅꯧꯅ ꯆꯪꯕꯤꯔꯤꯕꯁꯤꯡꯅ ꯒꯤꯐ ꯑꯃꯃꯝꯇꯪ ꯇꯧꯕꯤꯔꯝꯃꯨ. ꯒꯤꯐ ꯍꯥꯏꯁꯦ ꯀꯩꯅꯣꯗꯨꯅꯤ, ꯃꯁꯤꯡ ꯍꯦꯟꯒꯠꯄꯗꯨꯅꯤ. ꯁꯤ ꯗꯥꯏꯔꯦꯛ ꯍꯥꯏꯕ ꯌꯥꯗꯕꯅꯤꯅ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯒꯤꯐ ꯇꯧꯔꯛꯎ, ꯑꯗꯨꯒ ꯑꯩ ꯒꯤꯐ ꯕꯦꯛ ꯇꯧꯖꯔꯛꯀꯦ. ꯃꯁꯤꯡ ꯍꯦꯟꯒꯠꯄꯗꯨꯒꯤꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯃꯌꯥꯝ.
ꯑꯩꯁꯦ ꯑꯝꯇꯪ ꯈꯔ ꯍꯦꯟꯅ ꯀꯥꯈꯠꯄꯁꯦ ꯄꯥꯝꯃꯤ ꯂꯦꯡꯗꯕꯤꯗ ꯁꯨꯝ ꯂꯩꯔꯦ ꯃꯌꯥꯝ ꯀꯣꯃꯦꯟ ꯑꯃꯃꯝ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯂꯥꯏꯛ ꯃꯆꯥ ꯑꯃꯃꯝꯇꯪ ꯄꯤꯕꯤꯔꯝꯃꯨ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯀꯣꯃꯦꯟ ꯑꯃꯃꯝꯇꯪ ꯊꯥꯗꯕꯤꯔꯝꯃꯨ ꯑꯗꯨ ꯅꯣꯏ ꯄꯩꯈꯥ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯣ ꯆꯥꯛ ꯇꯣꯝꯗ ꯌꯦꯡꯉꯨꯆꯣ ꯊꯣꯏꯕꯤꯁꯦ ꯉꯥꯔꯤ ꯑꯅꯤ ꯉꯥꯔꯤꯁꯦ ꯃꯅꯝ ꯐꯖꯅ ꯂꯣꯏꯔꯦ ꯀꯥꯟꯒꯅꯣꯍꯦ ꯀꯔꯤ ꯀꯔꯤ ꯊꯥꯖꯤꯜꯂꯤꯅꯣ ꯃꯥ ꯆꯪꯍꯩ ꯀꯩꯀꯩꯒꯤ ꯂꯣꯏ ꯇꯧꯔꯕ ꯃꯥꯎ ꯑꯩ ꯆꯐꯨ ꯊꯥꯡꯗꯔꯦ ꯅꯃꯨꯒꯣ ꯁ꯭ꯄꯦꯂꯤꯡ ꯂꯥꯜꯂꯅꯤ ꯑꯣ ꯃꯩ ꯆꯥꯛꯇꯔꯤꯕ꯭ꯔꯣ ꯑꯁꯥꯡꯕꯤꯗꯣ
ꯅꯪ ꯅꯪ ꯀꯩꯅꯣ ꯇꯧꯗꯅ 응? ꯑꯉꯥꯡꯁꯦ ꯄꯥꯗ ꯑꯝꯇ ꯂꯧꯕꯤꯌꯨꯗꯅ 저기로 오자. ꯏꯍꯜꯂꯣ ꯏꯁꯄꯦꯂꯤꯡꯗꯣ ꯏꯁꯄꯦꯂꯤꯡ ꯂꯥꯜꯂꯗꯤ ꯍꯌꯦꯡ ꯄꯩꯈꯥꯗ ꯐꯪꯉꯣꯏꯑꯕ ꯑꯗꯨꯒꯤꯅꯤ ꯏꯍꯜꯂꯣꯕ 이제 정말 상황 이제 그리기는 방법. ꯏꯗꯗꯤ ꯌꯥꯔꯣꯏ 이 따봐. 펜토이 이토 어디 좋아요. Dua kan dua apa ni? 나와라. 돼지가 어디 간 거죠? 아우, 저기 저 이동 거 진짜 어떤 거? 가르치는 거야. 나 어떤 데라? em ꯂꯥꯏꯐꯁꯦ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯩꯒꯨꯝꯕ ꯁꯣꯏꯒꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ